Myanmardagi Manipurda Lanjellakpa refugee Lising Taret ki manungda Lising Taruk ki biometrics details sing Loikhre hariba details sing asi angang amadi sahi manga gi makha da leiba singdi yaude haina report amana khangalakle report asina makha taraduna hai Myanmardagi Lanjellakpa refugee ayambadi Kamjong district ki Kasong Kulen subdivision gi manung san leiba Kangam Sankalok Yumin Thana Faiko Pilong Soro Punamram Makan Ke Asan Kulen Wangli Kenching amadi Namli yauna manung hanjinba border khul kayada sangjafam lauduna lerakibani hariba Myanmar refugee sing ase Bharat Sarkar gi midyeng makhada Manipur Sarkarna temporary camp singda thamlakibani hauzik Myanmar gi fibam fagalakpana maram moraga Myanmardagi Manipurda Lanjellakpa refugee Lising Taret ki manungda Lising mangaromdi maramda hankre hauzik ki oina Kamjong district ta Myanmar refugee Lising aniromdi camp singda sangjafam lauduna leiri haina paw sina makhatari